खुरुमजरी नॉर्थ ईस्ट विंडोना संदोक्चरिबा नुंथिगी पाउ ताबिरिबा पुनमपु अहानबा मकदा तराम नोक्चरी ngasi imphal da phongkiba maruiba pauche singi manungda maruiba pauche oriba huyelan pau amadi naharol thodanggi editor gi ayaba laujaraga pauche sida phongkiba maruiba pausing pathokchari ahanbada local news governor na chair lauduna lok bhavan da pung ahumlom chupna mefam pangtoktuna asoi angam thokhandana ba khanakhri December 12 da Manipur khakta natana mitai singna khundaba atopa state amasung Laibak sing da fauba pangthorak liba aduga handak chahigi oinasu Imphal head post office manaka leiba Nupilal complex ta pangthokadoriba Nupilal gi thoramda saru yanabagi damakta nomangang khatna tha asigi taramathoi da state asida lakani hariba president Draupadi Murmu gi khongchat ki mangoinana lona thingkraba underground organization singi apunlo korkom amasung National Revolutionary Front Manipur na boycott tawbaga loinana mahak lakadaba numit ki ahoba pungza amadagi hauraduna mahakna state asida lairiba fawba athingba thamlakpana mahaki khongchet asi karam thoklagadagi haina maikai kayadagi hagnarakli adumoinamak governor 𝐂𝐻𝐸 luchinglakliba Manipur gi president rule lengaknadi president gi khongchet asi mapum fahanbaga loinana thokhaningdaba thodok amata thokhandalba akanba thabak lokhatpa hokre Manipur lengak ki maikaidagi khongchet asiga mari leinana lokhatkedaba cheksin thorang yauna president na saru yagadaba thoram amasung chatkadaba mafam singda paikhatkedaba thorang singi matangda pung ahumlom chupna mefam pangtoktuna kopna khanakhri ngasi numit yungba matung pungkhai changlakpa aduwaida hauraduna pung hana Raj Bhavan hairambadagi housing and lok Bhavan hairaba wafam asigi conference hall da governor 𝐂𝐻𝐸 na chair lauduna awangba thaki mifam ama pangthokre hairi mifam asida chief secretary Dr. Punit Kumar Goyal security advisor Kuldeep Singh amasung DGP Rajib Singh yauna civil department singi makok thongba official singna saru yaki hairi ngasigi mifam asigi matangda lok Bhavan gi official loiba cherol thoroktrabasu pung ahumlom chupna pangthokiba mifam asida president ki khongchet ka mari leinaba thabak thoram pumnamak puthoktuna asoi angam yaudana pangthoklanaba amamamta oina kupna khanakhi hairi khanaba asida banungchanna security gi maikaidagi lokhatkidaba ngakshel thorangi matangdasu kupna khanakhi aduga president na Imphal da thunglaba numita mapal kangjebungda yengadaba pologi match ama yawan Nupilal gi thoramda saru yaramlaba matungda Senapati district ki headquarter da chatuna district adugi yelhomi singa unaba amasung Kangpopi district ta hangba relief camp singda changjafam lawrakliba IDP singa su unarangani haina president na saru yagadaba amadi chatkadaba mafam singda paikhatkadaba cheksin thorang singi matangda su punna khanakhi masigi mathakta Manipur lengak ki maikaidagi wari mari leinaba loising singna paikhatkadaba thabak singi matangdasu yathoknaduna ahoba leihandanaba khanakhri hairi IDP Singh Hongjil Halaba Waroi Chingda mi leiba yaroidaba fibam da leiramba imung tare yauramli kokomi Chahi ani makhai hena relief camp singda changjafam lawrakliba IDP singna makhoibu masagi mayumda hanjil hanbiu haiduna akanba demand torokpadagi tha asigi marida Leimaram High School da hangba relief camp ta changjafam lawrakhiba Leimaram Waroi Chingi imung humfuga marigi IDP chani ga yankhai taret hongjil hankraba matungda kokomina IDP Singh amadi yung kai gi fibam yengsilubada imung tereti mi leiba yaroidaba fibam da leiramle haina Bishnupur gi deputy commissioner su oiriba district asigi rehabilitation and resettlement committee of internally displaced person gi chairperson oribi puja langbamda aiba cherol ama pisinduna khanghan khre hairi kokomi gi convener tourism athobana khuyek piduna ngasi pisin ki bacherol aduna IDP Singbu Leimaram Waroi Chingda leiba masa masagi yumda mai pakna hanjil hankibagi damak DC busu thagatpa phongdokhi adumoinamak chahi aniga tha taret lom mi leinaraktabadagi IDP Singna hongjiliba yum singi manungda imung tareti mi leiba yadavi fibamda leiramle imung sing asigi miyoi singna makhoina leiba yanabagi damakta samjin sajambada foundation gi thahuna thabak paikhatkadaba yauramle yum ayambana toilet leiramdabaga loinana leiramba yaurabasu sizinaba yadabagi fibamda leiramle thawng asidi IDP singi hygiene amasung sanitation ga mari leinaba thabakni hairaduna
इमुंगसिंगदगी या मनुंगदगी यामद्रबदा चाद्र हुमद्रादगिना मरफुरोमदी मी लेबा कुदुंग चारोदबा फिबम ओइरमली लेंगाकी माइकैदगी मखोयदा युमसिंग सेमजिन साजिन्नबगिदमक्ता पीरिबा सेनफम अदुसु मतिक चादे हाइखी मरम असिना आईडीपी सिंगना होंजिन्दुना लेरबा युमथोंग खुदिमक्ता लेंगाकी माइकैदगी सर्वे तौदुना मखोयदा पीफम थोकपा सेनफम सिंग पीद्रिङै मांगोइनना युमसिंग असिबु सेमजिन साजिन्बदा हौजिक इम्फालगी मार्केटता पीरिबा पोचैगी ममलसिंगसु येंबियु हाइखी अमलरोमदा वारोई चिंखुलगी चंगफमदा डिप्लॉय तौरिबा सिक्योरिटी पर्सनल सिंगना मयुमदा हंजिलकलबा मिचम सिंग यावना विजिटर सिंग अमसुंग तेंबांग पोटलमना चिंगबा पीबा लाकपा यावना मियोय कयाबु यामना चेक्सिनना चेक तौरी कोकोमीगी मिहुत कांगबुना मफम असिदा चटलुबदसु चंगबदा चेक तौबदा नतना ग्रुप फोटोग्राफ फावबा लवी हाइबा सिक्योरिटी की थौंग असिदी हौजिक मफम अदुदा लेरिबा फिबम अदुदा मथौ तादे हाइबा खल्ली मखोगी थौंग असिना खुंजासिंगदा खक्ता नतना मखोयबु उनदुना मतेंग पांगबा लाकपासिंगदसु खुदोंग चाहनद्रे हाइरि मणिपुरी मियोइबगी हक फंगनबा ngamdaba माइकैरोमदा चटली खाइदेम मनी ममांगैदगी चथरपगोम हयेंग मालेमगी मफम पुमनमक्ता इंटरनेशनल ह्यूमन राइट्स सिगी थौरम हंदक चहिगी सु पांगथोकदौरीबा थौरम असिना नुमित असिगी हुमद्रागा लकसुबा चहिगी थौरमनी नुमित असि यूएन जनरल असेंबली न वारिब लौदुना अमत्ता ओइना मानरगा लाउथोखरबा यूएन की डिक्लेरेशन नि हाइना मणिपुर ह्यूमन राइट्स कमीशन की एक्टिंग चेयरपर्सन ओइरंबा सीनियर काउंसिल खाइदेम मनीना फोंदोरकली महाकना हाई डिक्लेरेशन असि मरुओइबा पांदम सिंगी मनुंगदा खरदंग पल्लबदा मियोइबा पुमनमक्की मसादा याउजबा मतिक मयाई अमसुंग मानबा ततना थानबा याद्रबा हक अदु सखंबा हाइबसि निंगतंबा अचुंबा अमसुंग मालेम सिदा इंगतप्पा लेहनबगिदमकनी हाइबसिनी अनिशुबदा मियोइबगी हकपो थोइदबा खोंगवांगनबा हाइबसि मियोइबा खुनाइबु हंथबा थाकता इकाई खुमनबा मांगहनबा ओइना लौबा याय अमसुंग मियोइबसिंगना फ्रीडम ऑफ स्पीच फंगनबा अदुगा फ्रीडम फ्रॉम फियर लेहनदबा हाइबसि ख्वाइदगी वांगबा बिचमसिंगी अनिंगबा अपामबनी हाइना लौई अहम शुबदा मियोइबगी हक ngak senba haibasi rule of law na tawgadabani haibadi human rights asi rule of law na ngak sengadabani mari shubada maruk mapang oiba laibak singi marakta chawkhat khongthangbu hena yokhatnaba haibadi promote tawnabagi pandam leigadabani manga shubada UN gi charter da amuk hanna ya pa piraduna fundamental human rights in dignity and worth na thazaba thamba amasung nupa nupi gi marakta manaba hak lehanaba amadi khunagi chawkhat khongthang yengsinaba hena faba standard of life in the context of larger freedom ohenabagi pandam yauri taruk shubada UN gi members singi marakta makhoi masel amaga mateng pangnaba मालेंगी थाकता इकाई खुमनबा योखटपा अमसुंग ह्यूमन राइट्स अमदि फंडामेंटल फ्रीडम बुंगाक सेंजुना थमनबा पांदमना चिंगबा याउरी हौजिकी मणिपुर की ओइनदी मियोइबगी हक चपचाना फंगबा ngamdaba माइकैदा चटली मे अहम लिसिंग अनि कुनगो हुमदोइदगी हौजिक फावदा फंडामेंटल राइट्स के मनुंगदा ख्वाइदगी मरु ओरिबा आर्टिकल 13 मरी 18 अमसुंग कुनगा माथोय मपुम फाना चना हनबा ngamdri Indian Constitution की आर्टिकल 13 द राइट्स टू इक्वालिटी आर्टिकल 13 द राइट्स टू फ्रीडम इंक्लूडिंग फ्री मूवमेंट अमसुंग फ्री सेटलमेंट यावरबसु फंगहनबा ngamdri अखोइगी हक फंगजनबगिदमक्ता अखोइगी मियामगी इहो तौबा खक्ता नतना लोगी मतेंग लौबा मथौ ताई अदुमकपु अखोइना निंगसिंगदबदी कनागुंबा विक्टिम मियोय अमना महाकपु अपि नैविरे हाइरबदी नत्रगा महाकी हक खोंगाउनरे हाइरबदी मदुगिदमक्ता चपचाबा अचुंबा वाये फंगनबा थेंगनबा ngamba थौनागी मखा यमना पोली हाइरदुना अखोइ पुमनमक अखोइगी राइट्स ngakchanaba थौना फना थेंगनमिनरसी हाइरि असी इंटरनेशनल ह्यूमन राइट्स डे हाइदना पृथ्वी की मपुम पुनमुक्ता पांगथोकदौरी मसीगे मांगोय नाना मणिपुर दा हयेंग पांगथोकदौरी बा इंटरनेशनल ह्यूमन राइट्स डे असीगा मरी लेना हानना ह्यूमन राइट्स कमीशन की थौपुरंबा अमु ओइना एने मयाम दा पाउजेलसी पिजरी मदुदी मियोइबगी हक ngakpa मियोइबगी हक कन्नबो होनबा हाइबसे ख्वाइदगी हेना मरुओइबा women khada tang cham cham no tokba ke khada tang tokba tu ni haroi
movement should to whether any law and not law court ki matem loraga aikoigi hal aikoigi right punama chair na nabu honoba da koina thona phona sengla but to me news amuk pak thukchari electoral reformers ki debate hokre modi lengakna chief justice ta thajaba laitarabra rahul gandhi opposition na demand tawduna lakiba electoral reformers ki debate ngasi parliament ta hodokhibaga luinina lok sabha da opposition gi luchingba oiriba rahul gandhi na election commission of india gi chief election commissioner amadi atopa election commissioner singi khanaba panel da karigidamak modi lengakna chief justice yauhanba pamdribano haiba wahang tawkhri Rahul Gandhi na hai Modi lengakna chief election commissioner gi selection panel dagi namfuda chief justice pulok thoknaba honaki masina takpadi Modi lengakna chief justice ta thajaba thamdre haibani karigidamak Modi lengakna chief justice ta thajaba laitribano haibasi miyamna hangba yaba wahangni selection panel da yaurabasu chief election commissioner khanbagi process ta aihak ki pangal laikide masigi maruiba maramdi PM Modi amadi home minister Amit Shah na selection panel da michang changduna aihak ka wafambu tabidabadagini haiki Rahul Gandhi na makha taraduna laibak asi khwaidagi maruiba body ama oiriba election commission bu center lengakna makhoigi khabu nungda thamnana ba honaduna laibak asida pangthokadaba Mikhal Simbu Prime Minister gi schedule gi matung inna Mikhal gi nimit laukthok libasna kari kana ba purakpa laikhrabage masigi mathakta tongan ba state singda center da lengakna election commission ga lautuna duna vote huran bagi thabak tawribasina democracy bu marai chatha halakli masigi matangda aina hangkiba wahang kaya gi pakhung ngasi fawba center lengak amadi election commission na pirakpa laitri haiki Nakalamarom da debate asida wangang bada Congress MP Manish Tiwari na hai election commission da special intensive revision pangthokpagi right laite exercise asi khudakta lepkadabani chairak asida election commission asi neutral oidrabra amasung BJP gi michang changlabra haibasi leibak miyam gi pukningda chingnarakpa kuirabani electoral reform gi matangda debate pangthoklibasida mahi chasi hairabadi ahanbo oina chief election commissioner amadi election commissioner sing khanbagi selection panel dagi chief justice lauthokiba law adu semdok sadokpa mathautai masigi matungda selection panel da amuk hanna chief justice hapchin gadabani lonena rajya sabha da opposition gi luchingba oriba misak adusu yauhanduna selection panel aduda balance purakpa mathautai asigomba thabak paikhatlaba matamda khwaidigi maruiba body ama oiriba election commission da neutrality lehanba ngamgadabani masina trabadi makha tana vote hura magi thabak kaya lautuna duna chatharakigani haiki Center na Indigo gi operation chada tarada hanthahankhre Union Civil Aviation Minister Ram Mohan Naidu Ministry of Civil Aviation gi Secretary Samir Sinha amadi Indigo CEO Peter Elvers na airline asigi operational crisis ki matangda faminaduna khanana nakraba matungda ministry asina Indigo gi operation chada tara hanthahanaba order thokre hairi Order asigi matungda operation chada tara hanthanbagi pautak asi Indigo na ingani haina fongdorkhibaga loinana airline asina mamangda pairamba mafam singdagi flight service tokpagi wafam din amata laiti haina sengdorakhi wafam asi minister Ram Mohan Naidu na su achumbani haiduna operation chada tara hanthanbana airline singi destination singda sohongeda balaite subnagi flight masing asi schedule da hanthangeda bani haina fongdokhi Indigo gi CEO Peter Elvers na fongdorakhibada tha asigi taruk fawbagi manungda cancel tawkiba Indigo gi flight singi ticket refund chada chama loishinba ngamle ministry na Indigo gi operation da chada tara hanthanduna thogliba operational crisis asi loishinba amadi stability puraknaba hotnaba mathautai haina lawrakliba khongthang asi Indigo na ngakna chatkani Hauzi Indigo hanagumna thabak tawba ngamlakle operation su stable oina haurakle Indigo gi maikaidagi soikiba khudimak miyamna ngakpiu haiki ngarang fawda India da leiba Indigo gi destination chamaga kuntraga nipan maktada airline asigi service haudokre crisis asolution ba honabada December 15 fawba matam changba yai pairambadu nganna stability purakpa ngamlaba yai hairi
मेदगी अक्टोबर था फाउबदंग हांगबा बद्रीनाथ टेम्पल हिंदू सिंगी ख्वाइदगी यामना पामनबा चटनबा लाइफम अमा ओइरकली उत्तराखंड की हिमालय चिंगसांग परेंगी गरवालादा लैरिबा लॉर्ड विष्णुदा कथोक्लबा लाइसंग बद्रीनाथ टेम्पल मियामना बद्री नारायण हारेगा खंगनरिबा टेम्पल असी हिंदू लाइनिंग चटपा सिंगी ख्वाइदगी पामना लाई खुरंबा चटफम अमा ओइरकली हाइरिबा टेम्पल असी यामना वांगबा मफमदा लैबना था तरुक थोंग लोलगा था तरुक अमना हांगबा लाइफम अमनी अक्टोबर लोशिलकपदगी हौरगा एप्रिल फाउबदी हाइरिबा टेम्पल असी उन्ना पुंकु कुपसिनखिदुना मी चथोक चसिन तौबदा यामना खुदोंथीबा अमदी अवाबा मायुकनबदा हाइरिबा मतम असी टेम्पल असी थोंग हांगदी अदुगा मेदगी अक्टोबर फाउबगी था तरुकी मतम असी खरा साबा मतम ओइबना लाइफम असिदा खुरुंबा चटपगी चपचाबा मतमनी मरम अदुना सेंगलबा टेम्पल असी मेदगिना अक्टोबर फाउबा थोंग हांगदुना नुमित खुदिंगी अयुक नुमिदांगी नोमगी तौफम थोकपा लाइथौ थौरमसिंग पांगथोकली हाइरिबा टेम्पल असिगी टॉप टॉपा ममिंग चटपा मसक अमा हाइरगदी टेम्पल असिगी अमुबा नुंगी विष्णुगी मूर्ति असिनी हाइरिबा असी अरिबा आदि शंकराचार्य सिंगिसु हौरफम ओइरिबनी सेंगलबा लाइफमलेम असी फाउन चलिबा अलकनंदा रिवर असिसु महौसागी फजमना थल्लबा इचेल ओइबता नतना येंगबदा मिफम होंगबा ngamdaba mafam ama oiri टेम्पल असी लाटलिबा लाई असी हिंदू सिंगी थाजनबगी मतुग इना योपी थाकपिरकपा ngakpi senbiriba लॉर्ड विष्णुनी हारिबा मफम असी चामोली डिस्ट्रिक्ट की नगर पंचायत की मनुंग चनबा उत्तराखंड के टाउन मचा अमनी हारिबा टेम्पल असी थाजनबगी मतुंग इना आदि शंकराचार्यना तरागनिपान सेंचुरी द लिंखतखिबनी टेम्पल असी की आर्किटेक्चर की मवोंग असी गोल्डन रूप intricate carvings amasung main sectum housing gi mawni hariba temple asida lining singa changlak nabagi damakta national hot spring oiriba turel asida masa sengduk laga changlai senglaba lifam lin asi hindu singi khwaidigi pamna lai khurampam mafam ama oiduna chahi khudingi miwei lak kaya ama mafam asida chatli इंटरनेशनल न्यूज अमुक पाथुकचरी जगतादा मथोल तरेट वांगबा बिल्डिंग अमा मई चागलकपदा मियोय कुनगनिथोय सिख्री इंडोनेशिया की कोनुंग जगतादा लैबा ऑफिस बिल्डिंग अमा ngasi खंगहौदना मई चागलकपदगी मियोय कुनगनिथोय सिख्रे हाइरि पुलिसना फोंदोरकपदा वारोल अमदा ड्रोन की बैटरी अमा बिल्डिंग अदुगी ग्राउंड फ्लोर दा पोखाइरकपदगी मई हौरक्तुना चागलकपदगी मखा ताना बिल्डिंग अदुगी मथक थंगबा सरुकसिंगदा संदोरखिबनी अदुमपु मई चागलखिबगी असेंगबा मरम अदु फोरेंसिक लैबोरेटरीना टीमना थिगतपगी थबक चथरी हाइना सेंट्रल जटका पुलिस चीफ बाउंडबी सिंगदा फोंदोरखि मई चाकपा अदुपु मिटना उहौबा सिंगना फोंदोरपदा अयुकी चाकलेंगी मतमदा मई चाकपा हौरखिबनी हाइरि पुलिस चीफ न मखा ताना थमलकपा वारोल अमदा लैखिद्रबा मियोय सिंगी मनुंगदा मसावाई संग्रबी अमा यावंग नुपी तरातरे यावखि हाइरि जगता फायर डिपार्टमेंट थमलकपा वारोल अदुदा मई अदु मुथतनबगी दमकता फायर फाइटर चामरोमना फायर ट्रक कुनगमापन मई कनबदा सिजनखि हाइरि तारीफ की हलबसु थाईलैंड कैदौनुंगदा कंबोडिया गा वारी सानरोय थाईलैंड अमसुंग कंबोडिया की मरक्ता हौखिबा नुमित खरनी की ममांगदा इनौ नौना खुद थोकनरकपदगी मियोय निपान सिखिबगा लोइनेना मियोय कया असोपा नंगहनख्री ngамखै की सरुक सिंगदा खुद थोकनरकलिबा असिदा थाईलैंड ना कंबोडिया बो मराल सिबगा लोइनेना तारीफ की अकीबा पिरबसु कंबोडिया गा कैदौनुंगदा इंग तप्पगी वारी सानरोय अमसुंग ngамखै दा खुद थोकनबा असि लेपलोय हाइनसु थाईलैंड की फॉरेन मिनिस्टर ना न्यूज एजेंसी दा फोंदोरखरी हौजिक थोकलिबा उंखतनबा असिदा डिप्लोमेसी की मफम थमदुना याशिनबा तौरोय हाइनसु थाईलैंड की फॉरेन मिनिस्टर असिना अकनबा वाफम थमलखरी लेबाक अनिगी मरक्ता नौना खुथोकनरिबा असि लेपनबा यूनाइटेड नेशंस की चीफ एंटोनियोना लेबाक अनिदा फोंदोरखिबदा ऑर्गेनाइजेशन असिना इंगतप्पा अमसुंग तंगदु लैताबगी होटनबदा कयादा तंगबांगनबा सेम सादुना लै हाइनसु फोंदोखि कंबोडिया की मिनिस्ट्री ऑफ डिफेंस न फोंदोरपा वाफम अमबु खमेर टाइम्स न पलदुना हौखिबा नुमितनिनी असिदा थाईलैंड की लानमिना ngамखै लान लांदारकपदा कंबोडिया की मिचम तरेत सिखिबगा लोइनना कुन्ना असोक अपन नंखि हाइरि ngasi कंबोडिया की मिनिस्ट्री ऑफ फॉरेन अफेयर्स न मिरम की डिप्लोमेट कुंट्रा अमसुंग यूएन रिप्रेजेंटेटिव यावना मालेंगे ऑर्गेनाइजेशन तरा यावना खुदकी ओइबा मिफुमा पांगथोखिबगा लोइनना थाईलैंड की लांदा असिना सीजफायर की याना चेरोल
khongoinare haina maral sikhi aroibada junta lamina artillery cell kapsinjuna angang ama yauna mioi ohum hatkri Kachin State ki Pakan Township ta leiba Moshishar village ki manung channa leiba Maro village ta military junta lamina artillery cell kapsinjuna landarakpadagi angang ama yauna matai manau ama hatkri hairi artillery cell adu junta lamina makhoigi base camp ama oiriba Pakan town da leiba technical command and headquarters se kapthorakhibani haina khunja singna phongdorakhi Myanmar Lamina artillery cell kapsinuna landarakiba aduda atopa angang ani amasu yum aduda laiki haina khunjasina phongdokpaga loinena laibak fabadagi mioi sing adu hinghore junta gi artillery cell dagi hinghoraba angang ani aduna amana chahi 13 ki lingani aduga atopa amana chahi tha 8 ki angang amani khunjasina phongdokpa warol amada haukiba numit kharani gi mamangda mafam aduda akanba mawongda khutthokna khibadi leite Haukiba numit ninida mafam aduda yamna ingna chikna leirakibani adumapu December 3 ki ahingda junta lamina artillery cell amasung nomaising kapsilaktuna landarakibadagi mioi sing adu leikidabani hairi junta lamina ahingi matamda Kachin Independence Army amasung atopa resistance force singi lotfamni thajabasingda artillery cell sing toina kapsilakhi masina maram oiduna khunja sing akitu jungbasu poknakhi hairi Northeast window na sandokjariba nungthigi pau matang ase loisinjare miyeng tabiki bapumna mapu amuka suhana khurumjari